ꯌꯥꯝ ꯋꯥꯡꯉꯦ ꯊꯥꯖꯗꯅ ꯈꯨꯃꯝꯁꯦ ꯑꯩꯅ ꯊꯣꯡ ꯍꯥꯡꯗꯣꯛꯄꯗꯣ ꯃꯅꯨꯡꯗꯒ ꯂꯣꯏ ꯆꯥꯅꯤꯡꯉꯣ ꯁꯤ ꯃꯩꯈꯨ ꯃꯌꯥꯝꯗꯣ ꯋꯥ ꯃꯥꯃꯤꯁꯦ ꯅꯣꯡ ꯇꯥꯔꯛꯈꯤꯗꯣꯏꯖꯥꯠꯂꯥ ꯅꯣꯡꯁꯤꯗ ꯑꯗꯨꯝ ꯇꯥꯔ ꯂꯩ ꯄꯥꯏꯔꯤꯕ ꯂꯩꯆꯤꯟ ꯃꯌꯥꯝꯁꯦ ꯅꯣꯡ ꯈꯔ ꯈꯔ ꯍꯥꯏꯖꯤꯜꯂꯛꯑꯦ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯆꯪꯉꯦ ꯁꯤꯗꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅꯦ ꯅꯣꯡ ꯑꯗꯨꯝ ꯇꯥ ꯂꯩ ꯑꯩꯈꯣꯏꯅ ꯍꯦꯛ ꯂꯥꯛꯄꯗꯩ ꯆꯦꯔꯥ ꯄꯨꯟꯖꯤꯒꯤ ꯇꯥꯏꯞꯇ ꯀꯩ ꯍꯥꯏꯕ ꯉꯁꯤꯒꯤ ꯏꯗꯂꯤ ꯁꯦꯝꯕ ꯎꯠꯄꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯑꯩꯁꯦ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯏꯗꯂꯤ ꯕ꯭ꯔꯦꯛꯐꯥꯁꯀꯤ ꯈꯤꯇꯪ ꯁꯦꯝꯒꯦ ꯇꯧꯕꯅꯦꯕ ꯁꯤꯒꯤ MTRꯒꯤ ꯔꯥꯋꯥ ꯏꯗꯂꯤꯁꯤꯅꯦ ꯑꯩꯅ ꯑꯣꯜꯂꯤꯁꯦ ꯁꯨꯃꯥꯏꯅ ꯈꯦꯠꯅꯗ꯭ꯔꯦ ꯆꯥꯎꯋꯤꯀꯣ ꯁꯤ ꯁ꯭ꯄꯨꯟꯁꯤꯅ ꯁꯤꯒꯤ ꯁ꯭ꯄꯨꯟꯁꯤꯅ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯥꯡꯗꯨꯗ ꯏꯗꯂꯤꯒꯤ ꯁꯦꯝꯅꯅꯕ ꯄꯥꯇ꯭ꯔꯗꯣ ꯄꯤꯛꯑꯦꯕꯀꯣ ꯇꯔꯨꯛꯁꯤꯅ ꯌꯥꯔꯦ ꯁꯤꯅ ꯗꯍꯤꯁꯦ ꯁ꯭ꯋꯥꯏꯒꯤ ꯂꯣꯀꯦꯜꯒꯤ ꯑꯔꯩꯕꯅꯦ ꯌꯥꯝ ꯐꯪꯗꯤꯌꯦ ꯁꯤꯗ ꯃꯀꯣꯛꯆꯨꯡꯗ ꯄꯣꯠ ꯆꯩꯁꯦ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯑꯣꯏꯕ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯤ ꯐꯠ ꯂꯥꯎꯅ ꯐꯔꯃꯦꯟ ꯇꯧꯕ ꯍꯧꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯈꯔꯗꯪ ꯍꯥꯞꯄꯁꯤ ꯌꯥꯝ ꯍꯥꯞꯄꯁꯨ ꯌꯥꯏ ꯌꯥꯝ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏ ꯈꯤꯇꯪ ꯍꯥꯞꯄꯒꯗꯤ ꯃꯥꯁꯦ ꯀꯩꯅꯣ ꯑꯣꯏꯌꯦꯕ ꯁꯤ ꯇꯣꯠꯁꯜꯂꯒ ꯉꯥꯏꯍꯥꯛ ꯊꯝꯕꯗ ꯃꯊꯟꯇ ꯄꯣꯞꯊꯣꯛꯆꯕ ꯑꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕꯀꯣ ꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯑꯋꯥꯠꯄꯗꯤ ꯏꯁꯤꯡꯅ ꯑꯗꯨꯝ ꯃꯦꯟꯈꯤꯕ ꯌꯥꯔꯦ 이제 기다려 할게. 수마이는 학 미니멈 아무 레스트 한게버거 수지 그게이도 그래 복토럭나버네. 타이밍시다 이싱 사할러게. 이싱지 사할러지 수마이는 기다려 시기 프레셔 쿠커지가 짜나바 그노네바 이드리 메이커도 ꯌꯥꯝ ꯄꯤꯛꯄꯅꯦ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯃꯤ ꯌꯥꯝꯗꯕꯒꯤ ꯃꯤ ꯑꯅꯤꯒꯤꯗꯤ ꯅꯨꯡꯉꯥꯏꯌꯦꯕ ꯊꯥꯎꯅ ꯅꯠꯇ꯭ꯔꯒ ꯘꯤꯅ ꯁꯤꯒꯤꯁꯦ ꯒ꯭रीꯁ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯗꯂꯤꯁꯦ ꯍꯥꯞꯄꯕ ꯑꯣꯏꯔꯕ ꯃꯇꯨꯡꯗꯨꯗ ꯂꯧꯊꯣꯛꯄꯗ ꯁ꯭ꯇꯤꯀꯤ ꯑꯣꯏꯕꯗꯣ ꯑꯗꯨ ꯑꯣꯏꯗꯅꯕꯅꯤ ꯑꯣꯂꯤꯚ ꯑꯣꯏꯜꯅ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯘꯤꯅ ꯇꯧꯕ ꯌꯥꯏ ꯘꯤꯅ ꯇꯧꯕꯅ ꯃꯅꯝꯗꯣ ꯅꯨꯡꯁꯤꯕꯅꯤ ꯍꯥꯎꯕꯅꯤ उपमा कई कई तसु घी नगा तौरकान महाउदो थोइदना अदुमाइना सि नपसलगा लरमिसे पोपथोइनेबा को कइनोदो सुजीदो सिददि अदुम चांगजि इसिंगना अदुम हापखिबा यार अयुकिदि इडली तौगिबसिना सम्मे मागी खितंग ख मतुम खितंग चौथोरकनीबको याम का हेना थन्ना हापसु नुवाइते दोय यार फजरद्रा सिदा इसिंजे सौरे मैजे लैथरिनेना माय बैलेंस यें दगी प्रेशर कुकर मखुमजे खुमजलसी चानी मामा फजरै पंकिन सीड्स तो अमा ममदंग लौगदोबा अदुमाइनो म्याम लौगदे आदि
Banana sa satu pen lupa kaya pige yang kai. Desa ko say kano sidi yang phar market chat lu ban tamo. Sidi ngasi saya ni am fresh oil hawn yang kai pi sina. Sina 20. Sidi khang de. Sisu 20 mu 30 yon. 30 kilo nusi dak sa. 20. La puta rodi. 50. chutni ge coconut se siga se hapa se sing ma chiram ne chanam chima ne chine adagi nusi da ka phadi gong gar thum gar ne sing gar ne Chị mình thử lấy đây thì em thấy thì xong rồi trà khó đi. Ôi, sao ngắt cái tô bro? Do it tô bro. À đúng nè. Ngoài tập này đó. Cúp breaker. Cái hậu của tràn đây rồi. Làm gì là cái rồi con? 이게 난 스프라우트 semba 야 파서나 레르마드라 이거도 파서리암나 파서나 올 파서나 하우에 하이다 하이엔디 브레이크퍼스트 그이다 크라크라 ngꯧ르가 싸야 하라니 Em phải xem mấy sàng được không? Wow. 하모니언 코어만 làm không cần mà suy nghĩ cái nào xí ra cái những cái lần mới ta bị sao thôi bị yam hay gì ăn sáng cái ngô thì mà tung ra cucumber ra rồi chen chen mà tôi là đi sang này là mình cái bài là cái lông thuốc sầu với tép tôm hai này chỉ đi cả hapo orange green hapo green thấy blue hapo very good manipuri Baby, xoay cái thuốc của chị rồi. Hai, pass mấy lại. Hả? Cả. Güzel, ama da heyecanlı. Yapayız, güzel.
Chana hao de mai de papa se. Cái nó Nè Hông rồi hảo ấy imli cái chutney cái belpuri brandy cái Tasca dash Dash. cái nó gì vậy ball ball Ball. Ball. ball fazabro sa ha pam ra wow cái cục thiền ní con Ball. Ball. dạ pam ra si ball ra ha gì đúng không hay ꯑꯩꯅ ꯁꯣꯝꯗ ꯕꯣꯔꯥ ꯍꯧꯕꯒꯤ ꯈꯣꯀꯠꯅꯅꯕ ꯌꯦꯡꯉꯒ ꯃꯥꯅ ꯁꯣꯝꯗ ꯄꯥꯏꯔꯒꯅꯦ ꯕꯣꯜ ꯀꯣꯠꯇꯅ ꯁꯥꯟꯅꯔꯤꯌꯦ ꯌꯥꯝ ꯍꯩꯌꯦ ꯒꯣꯜ ꯇꯧꯗꯣꯏꯔꯣ ꯋꯥ ꯈꯨꯍꯩ ꯑꯃꯅꯤꯀꯣ ꯁꯤꯗꯤ ꯂꯐꯨ ꯊꯔꯣ ꯂꯩꯔꯛꯄꯗꯨꯒꯤ ꯕꯣꯔꯥꯅꯤ ꯃꯈꯥꯗꯥꯡ ꯑꯣꯟꯕ ꯌꯥꯔꯛꯑꯅꯤ ꯑꯗꯨꯗꯅꯦ ꯃꯥꯅ ꯁꯥꯟꯅ ꯂꯩꯔꯝꯃꯤꯁꯤꯅ ꯁꯤ ꯂꯣꯏꯁꯟꯈ꯭ꯔꯦ ꯁꯦꯕꯣꯠ ꯊꯣꯡꯕꯅꯤ ꯕꯣꯔꯤꯒ ꯍꯥꯞꯄꯒ ꯁꯤꯒꯤ ꯂꯣꯀꯦꯜꯒꯤ ꯁꯦꯕꯣꯠꯇꯨꯅꯤ ꯌꯥꯝ ꯍꯥꯎꯋꯤ ꯁꯤ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯔꯒ ꯑꯗꯒꯤ ꯁꯤ ꯕꯣꯔꯥ ꯑꯊꯤꯠꯄꯗꯣ ꯁꯦꯂꯠꯀꯤ ꯈꯤꯇꯪ ꯑꯃ ꯀꯛꯑꯦ ꯁꯤꯅ ꯗꯁꯀꯨꯁꯒꯤ ꯃꯇꯣꯟꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯅꯤ ꯑꯐꯨꯠꯄꯗꯣ ꯁꯤꯡ ꯈꯤꯇꯪꯒ ꯍꯥꯞꯄꯒ ꯃꯃꯤꯡꯒꯤ ꯊꯨꯝ ꯈꯤꯇꯪꯒ ꯍꯥꯞꯄꯒ ꯉꯥꯏꯍꯥꯛꯇꯪ ꯁꯧꯍꯟꯕ ꯑꯗꯒꯤ ꯄꯥꯟ ꯏꯔꯣꯟꯕ ꯁꯤꯅ ꯃꯔꯣꯏ ꯀꯩꯀꯩ ꯆꯥꯝꯕꯁꯤꯡꯗꯨꯅꯤ ꯁꯤꯅ ꯗꯁꯀꯨꯁꯒꯤ ꯀꯩꯅꯣ ꯈꯤꯇꯪ ꯊꯣꯡꯕꯅꯤ ꯀꯥꯡꯁꯣꯏ ꯈꯤꯇꯪ ꯑꯉꯥꯡꯒꯤ ꯉꯁꯥꯏ ꯆꯥꯍꯟꯕꯒꯤ ꯂꯣꯏꯔꯦꯅ